Jungi tang tarnithoi 2025 pung 1:30 rom taba matamda England laiba London Gatwick haiba lam si tamna chatkadawa Air India gi flight AI 171 haiba airplane asi Ahmedabad tagi painaba sem sarami adu airplane asi ne hek pakhatpaga ngahaki manungda airplane adu kaiki thaudo asi India gi khwaidagi tamtheba thaudo singi manungda amani AI 171 asi Boeing 7878 Dreamliner na operate tawba flight amakhakni Airplane asida crew member tarnithoi Ywna Mioi200 tongki Sardar Vallabhbhai Patel International Airport tagi airplane asi hek pakhatpaga feet 735 rom pakhalaba matungda hanagi iman manada mawong amada amuk makha tanna paitharami nungdingi pung 1:94 rom tabada Ahmedabad ta leiba BJ Medical College hostel amada airplane asina thengjalami Thaudo asida sumnatangi chahi 18 rom suba mioi amakak hingki aduga crew member Ywna Mioi200 na asi phakchang oina phangki airplane asida tongleba mioi khak natana hostel da leiba satra amasong Dr. Ywna Mioi200 muksu asi phakchang oina phangki laibak thiba thaudo asida Leikhidre mioi sing adudi Indian citizen 168 British nation 62 7 Portuguese amasung hanagi Gujarat ki former chief minister Vijay Rupani yauna thaudo asida Leikhidre gi khudam phangli Laibak thiba thaudo asida iramda Manipur asidagi su ireisa ani thaudo asida Leikhidre gi report phangli mokoi sing adudi ngathoi kangbailapam amasung lamnunten singsan haiba ireisa ani su laibak thiba thaudo asida Leikhidre